aduga Sengjeng glass pukham tengot maramda details akhoi shopping kamaina tori kari kari maman oi mayamna khangingadi amtam blog ta comment tawna haibiro. Hello ma'am, egi blocking biri ba ma'am khudima pu ena taramna okchari so ma'am ngashidi unique oiba topic ama puna la abani egi nashi blog shida nashidi ei Sengjeng gi pukham leidoi mi haba Sengjeng shidi akoi mate na Sengjeng haire aduga mayang na kasha hai haba ei shu ahan bada khangam de haba akoi gi pitrai ga Sengjeng ga gi difference karino hana so Dhaka da leira ga shopping tawra ga khangak pani so akoi gi silerta luhomba ama lei luhomba dugi dan jabai tamak ki Sengjeng gi pukham ama lebiro haibaduna aina nashi shopping to wala pani Sengjeng gi pukham ama so edi leira bani na gi khara experience leire haba Sengjeng gi pukham so ei dukan si da laga Sengjeng gi akhoi gi weight che kari oi ashi she jenga bani so dukandar duna akhoi gi weight amamam pukham amamam ashi weight jenga ga high haba so weight ki mathakta leire haba Sengjeng gi mamandi aduga di haji akhoi Bangladesh te Sengjeng she kg da akhoi 4000 rom ga hele ashumaina ga maman ga oi haba so ashida mayam size na ta leire haba Sengjeng gi pukham na ta ni different na ta leire macha da gi achoba de puna mak leire so ashida leire ba map she ashi sina aina chengmani but ashi she size ta khatang chawi ade lum shulum mi haba dan jaba da mona khara wagani so ashida leiri atopa hisina ne dan jabe tamaki khara pi so ishu khara confuse oina leire haba so ma'am yengu to Sengjeng gi glass leire aduga khoi gi noka hi oiba atopa craft na ta shumyam ba leire haba daga shi amuba sha khoina gongolawi hai manipur da di ke hai adudi khangdare so Sengjeng gi khoi pot na ta leire haba khoi lai puja da changa da ba konjak ki pochu leire shi shida adudagi khujai leire atopa craft oiba ma'am ba le haba but Sengjeng se khara di tangi haba India da di atopa mafam da di khangde but Guwahati da di Sengjeng gi pot lei hana khangi so khoi Guwahati da chatpaga taba matam daga khoi gi Sengjeng gi pot hingsu ma khoi ahan hingna shum lebi rei haba so dukandar shina khoi gi aina select khara tawre do ashigi she ashi shina all ki khoi kai hare hana gi khoi gi Sengjeng ni ashi she moi lega da ba mi duna ashi she pame hana harak patuda ashi she moina kon phenga ga pi ni haba duda ashi she select tawre haba select tobe makhada ashi weight khangde aduga measurement ke crack chak chare so ma'am yengu do ashigi hajiki kondo phengi be makhada kayam thina langada na totally anobo tawna ore so ashi shima select tobani ashi shebona moina powder naladana finishing khara pire so ashi piran loradana I already payment chu tawna logare so agi hajiki konche moina packing tawradana ai haji jumda puran so ma'am ashigi blog se yamna shangde haba macha oiba blog ma shemani so ashigi blog se ma'am na enjoy tobini hana khalli so ma'am akhoi blog ma shi sidai na la shelle bye bye.